Wari Safuna Tabiribusingbu Taramno Okchabaga Loinana Lobirasi Amit Kumar Huidrombagi The Bus Stand Haibu Wari Asigi Ani Suba Tanka Loya Hendelman Adugi Wahi Tapa Dudadi Sounding Lakle Mi Mayam Sutong Ibanina Sin Kangtok Payadraduna Mamit Adu Kana Yengi Mahaki Mong Adu Kangladuna Hendelman Su Prap Chat Kre Ikui Kuiduna Makui College Adu Su Yore Bus Sida Queen Tonglak Pagi Honabi Karimta Hainadrasu Mapam Yore Haiduna College Ki Get Mamang Makta Kami Loya Su Kumtare Ihei Hainadaba Mongda Beka Du Yalaga College Manung the Jungle Kara Kajik Junglak Paga Taja Pamduna Labado Hek Urure Madu the Loya do Hien Haina Andre Haina Raktraduna Berenda Rom the Oina Kakatlaga Chatki Haiduna Matak the Pat Kakatki Mahaki Mong Adusu Tajan Ubadagi Taja Puk Hogatuna Loyagi Maiki Tam the Changsilai Usinna the Saduna Chalambaloya Handakti Upai Laitre Mahaki Mamang Maktada Laksilak Nabanina Adubo Karimta di Response Pidana Mahaki Chatpam Tokpa Adumak Chali Manak Hek Yoksilak Paga Taja Waurup Tone Hari Daloya Kayunung Saidagi Aina Nangairaga Nang Nai Ubada Lolide Mahaki Wang Adu Mong Hadana Loyana Irai Line Kumtori Nankana Ngai Bioge Idinum Usudana Ngairini Ado Hujiti Urabanatro Imang de Lepabanina Uri Tajana As Nang Shawati Yangi Ngang se Nangne Ainate Yare To Yare Ainangawari Sanagan Nairamini Ado Hujik Sari City Si Wasinate Sinatrati Kari Lao Swai the Saros Sidisum Sasi I class Sang the Dabani I know what is as I said the Nan class to young Lamani Carino Class Yaudragana Yauti Hyba Yauragan Yawi Hyba Nang with the Nangi Carino Aduanate Swadala Wibani Taja Upai later Duna Loyagi Kutang of Pai Duna Jingi Loyati Kana Ukrabano Ochaga Ukrabazala Kana Pakat Ladun Hari Oi Mi Unini Nambo Ojawi Uradi Pajaruine Kaidowi Oja Kanamlite Ai Masinu Pise Yang Silakadori Torise Haina Loya Tajiki Matunda Adum Inari Suknang Nungsi Dabamaksunat Tabanina Toina Yaning the Basunati Tajaki Mong Mato Ase Mahakna Pam Dribasi Tajan Mangonda Giri Takpa Asikaktani Adusu Selasi Haibasigi Matanda Som Dadi Imung Mahi Langlagrade Basida Tajapo Amuk Pusilurabadi Hiena Mata Sarani Kanbagi the Maktani Mahakna interest Yamna Hantaraklibase Makoi Ani Ukong Adugi Pamfamadu Yore Maduda Tajan Loyabo Sing Sindun Pamine Aduga Loya the Munna Yang to Hari Nang Dendra Suching Harisi Chumbra Loya Mamit Adu Kup the Bamakai Yamna Chanana Hanglaklibo Wang Aduda Naktuna Yengli Haro Chumbraiba Aduna Mukana Hanonoda Kanamdan Haidi Chumbraiba Oh Sigiro Nanga Wari Sasena Sidapurisa Sikaksunate Wayam Lady Hiro Dudi Karikari Wano Ainang Sanakum As Tazanang Sidiba Kumlingdri Dunadi Nang Dendrat Seasonary Sinatra Adukadoragisibo Adubunang Angang Masasunate Apapata Loina Kangabagan Sida Adukam Patabadi Kaido Wishijanino Nangonda Ingausinay Suruptai Yutai Nadi Chairamoine Yari Taza Adulepo Nang Haibu Waloina Taga the Habalate Ado Loina Togdersu Haiba Karasidi in Viana Asigumba Tajaki Mong Mato Wangang Sangang Asi Loya Wakal Amada Taurure Ahan Bada Pazana Taram Labasu Sum Mondrang Amada Tajaki Saktam Si Anjali Oin Uraki Maduda Akiba Ama Fork Badagi Pamamba Adudagi Puk Hogalai Mahaki Ikang Kangba Aduda Tajasu Wangang Lamba Adu Chop Lepi Aduga Konjal Taptarap Tauna Hanglai Kaitore Ha Kashtukti Class Anglese Horen class Loya go in Sanarse Asumna Loyana Gyan Yamna Tana Haidurak Basida Taja Pungat Nakre Amukta Sumaina Kon Amuk Sanasi Kon Amuk Unasi Haibasi Hai Kidrabani Adubo Masi Hairak Basidadi Taja Karimta Pau Kumpam Kangdre Tumina Lip to Loya Bu Yenglay Amukasu Loyana Tajagi Kudang Adu Tap Pari Aduga Kudang da Siri Bugari Adu Yeng Gari. Tu Class Matam Yore
ꯆꯠꯂꯁꯤ ꯑꯩꯁꯨ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯣꯌꯥ ꯆꯠꯈ꯭ꯔꯦ ꯊꯥꯖꯗꯤ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯖꯌꯥ ꯔꯥꯅꯤꯅ ꯇꯨꯡꯗꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯗꯨꯒ ꯖꯌꯥ ꯔꯥꯅꯤꯅ ꯍꯥꯏꯔꯛꯏ ꯍꯤꯡꯆꯥꯕꯤ ꯀꯩꯅꯣ ꯇꯥꯟꯆꯥꯗꯅ ꯈꯪꯂꯤꯁꯤꯅ ꯂꯥꯛꯑꯣ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯔꯁꯦ ꯊꯥꯖ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯅꯤꯡꯁꯥ ꯁꯣꯔ ꯐꯖꯅ ꯁꯦꯝ ꯁꯥꯔꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯀ꯭ꯂꯥꯁ ꯆꯪꯂꯛꯂꯦ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯐꯝꯗꯨꯅ ꯀ꯭ꯂꯥꯁ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯂꯣꯌꯥꯒꯤ ꯋꯥꯈꯜꯗ ꯀ꯭ꯂꯥꯁꯀ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ ꯌꯨꯝꯗꯁꯨ ꯃꯃꯥ ꯃꯄꯥ ꯍꯣꯏꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯂꯣꯌꯥꯅꯁꯨ ꯊꯑꯣꯏꯕꯤꯔꯛꯇꯕ ꯑꯁꯤꯗ ꯊꯥꯖꯗꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯍꯦꯛ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯟꯖꯂꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯀꯣꯂꯦꯖ ꯑꯁꯤꯃꯛꯇꯗ ꯀ꯭ꯂꯥꯁ ꯑꯁꯤꯃꯛꯇꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯅꯣꯛꯅ ꯈꯦꯅ ꯂꯣꯏꯅꯖꯔꯝꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯅꯤ ꯀꯣꯂꯦꯖ ꯂꯥꯛꯄꯁꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯑꯗꯨꯒ ꯍꯟꯕꯁꯨ ꯄꯨꯟꯅ ꯑꯗꯨꯃꯛ ꯍꯟꯃꯤꯟꯅꯩ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯁꯤꯗ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯈꯤꯕꯅꯤ ꯃꯔꯛ ꯑꯁꯤꯗꯁꯨ ꯂꯣꯌꯥꯒꯤ ꯁꯥꯖꯠ ꯈꯔ ꯍꯣꯡꯂꯛꯄ ꯑꯁꯤꯗ ꯊꯥꯖꯗꯤ ꯆꯤꯡꯅꯕ ꯀꯌꯥꯅ ꯌꯣꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯀꯝꯗꯧꯅ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯗꯣꯛꯂꯨꯅꯤ ꯑꯟꯖꯂꯤꯁꯨ ꯃꯍꯥꯛꯀꯨꯝꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯑꯃꯈꯛꯅꯤ ꯃꯄꯥꯅ ꯑꯣꯠꯄ ꯍꯦꯟꯃꯟꯗꯅ ꯃꯃꯥ ꯑꯗꯨꯁꯨ ꯑꯊꯥꯞꯄ ꯈꯨꯡꯒꯪꯗ ꯆꯦꯟꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯃꯄꯥ ꯃꯆꯥꯈꯛ ꯂꯩꯕ ꯑꯗꯨ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯂꯩꯃꯤꯟꯅꯗꯦ ꯑꯅꯝꯕ ꯃꯇꯝꯗ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕ ꯀꯌా ꯄꯨꯁꯤꯜꯂꯛꯇꯨꯅ ꯁꯥꯅꯩ ꯌꯨꯅꯩꯕ ꯏꯃꯨꯡ ꯑꯃꯈꯛ ꯑꯣꯏꯕꯅꯤ ꯑꯗꯨꯃꯛꯅ ꯊꯥꯖꯅꯁꯨ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯃꯍꯥꯛꯀꯗ ꯂꯣꯏꯅꯗꯨꯅ ꯂꯩꯕꯅꯤ ꯂꯣꯏꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯁꯨ ꯏꯊꯥ ꯊꯥꯖꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯁꯤꯗ ꯊꯥꯖꯗꯤ ꯆꯤꯡꯅꯕ ꯀꯌꯥꯅ ꯌꯣꯝꯂꯦ ꯆꯤꯡꯅꯔꯤꯕ ꯀꯌꯥ ꯑꯁꯤꯁꯨ ꯑꯟꯖꯂꯤꯅ ꯂꯣꯌꯥꯒ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯣꯏꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤꯗꯒꯤꯁꯨꯅꯤ ꯑꯅꯝꯕ ꯃꯇꯝꯗ ꯊꯥꯖꯒ ꯂꯣꯌꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯑꯟꯖꯂꯤꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ ꯂꯨꯅ ꯇꯤꯟꯅꯕꯃꯛꯁꯨ ꯑꯣꯏꯕꯅꯤꯅ ꯀꯔꯝꯅꯗꯤ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯣꯌꯥꯅ ꯃꯃꯤꯠ ꯃꯅꯥ ꯆꯣꯏꯕꯁꯨ ꯂꯩꯕ ꯅꯠꯇꯦ ꯋꯥꯈꯜ ꯀꯌꯥ ꯑꯁꯤ ꯈꯜꯂꯤꯉꯩ ꯀ꯭ꯂꯥꯁ ꯃꯇꯝ ꯂꯣꯏꯔꯦ ꯀ꯭ꯂꯥꯁ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯣꯌꯥꯕꯨ ꯉꯥꯏꯒꯦ ꯈꯟꯗꯨꯅ ꯂꯥꯛꯏ ꯀ꯭ꯂꯥꯁ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯣꯌꯥꯕꯨ ꯉꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯤ ꯈꯔ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗꯨ ꯎꯏ ꯆꯦꯜꯂꯤꯕ ꯑꯗꯨꯁꯨ ꯕꯣꯏꯁ ꯀꯃꯟ ꯔꯨꯝ ꯑꯗꯣꯝꯗꯅꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯤ ꯃꯐꯝ ꯑꯗꯨ ꯌꯧꯕꯗꯗꯤ ꯃꯌꯥꯝ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯦꯡꯂꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯎꯔꯦ ꯂꯣꯌꯥ ꯒ꯭ꯌꯥꯟ ꯃꯥꯡꯂꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕꯗꯣ ꯃꯃꯤꯠ ꯑꯗꯨ ꯉꯧꯗꯣꯡ ꯊꯨꯡꯕꯗꯧꯅ ꯉꯧꯔꯣꯛ ꯉꯧꯏ ꯅꯥꯀꯟꯗ ꯃꯃꯥꯟꯅꯕ ꯈꯔ ꯇꯧꯔꯒ ꯃꯀꯣꯛ ꯑꯗꯨꯗ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯩ ꯑꯣꯖꯥ ꯑꯃ ꯑꯅꯤꯁꯨ ꯂꯩꯕꯅꯤꯅ ꯊꯥꯖ ꯆꯪꯁꯤꯟꯕꯗꯤ ꯇꯧꯗ꯭ꯔꯦ ꯃꯗꯨ ꯎꯕꯃꯛꯇꯗ ꯃꯆꯤꯟ ꯑꯗꯨ ꯈꯨꯝꯗꯨꯅ ꯃꯈꯣꯜ ꯊꯣꯛꯇ ꯇꯨꯃꯤꯟꯅ ꯀꯞꯂꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯖꯌꯥꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯄꯨꯊꯣꯔꯛꯂꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯅꯨꯄꯥ ꯑꯃ ꯑꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯍꯧꯏ ꯑꯁ ꯂꯣꯌꯥꯁꯦ ꯑꯣꯗꯤ ꯆꯠꯄ ꯃꯥꯜꯂꯦ ꯑꯣꯏꯔꯝꯃꯣꯏꯍꯦ ꯁꯨꯝ ꯀꯥꯟꯁꯤꯗ ꯃꯥꯏ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯅꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯛꯏꯖꯥꯠꯅꯣ ꯈꯪꯗꯦꯗ ꯃꯥꯒ ꯐꯝꯃꯤꯟꯅꯕꯗꯨꯅ ꯍꯥꯏꯕꯗꯗꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯉꯩꯗ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯂꯦꯛꯊꯔꯛꯏ ꯍꯥꯏꯕꯅꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯗꯤ ꯂꯥꯏꯒ ꯑꯣꯛꯅꯔꯤꯖꯥꯠꯂ ꯃꯥꯏꯁꯤꯕꯨ ꯀꯩꯅꯣ ꯋꯥꯔꯤ ꯃꯇꯦꯛ ꯑꯁꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯊꯥꯖ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯂꯦ ꯈꯔ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯔꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯕꯒꯗꯤ ꯊꯥꯖ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ ꯑꯗꯨꯒ ꯖꯌꯥꯅ ꯍꯥꯏꯔꯛꯏ ꯊꯥꯖ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯕꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛ ꯇꯧꯔꯣꯏꯌꯦ ꯊꯥꯖꯅ ꯃꯥ ꯑꯩꯅ ꯍꯥꯏꯕꯁꯤ ꯁꯨꯛꯌꯥ ꯌꯥꯗꯦ ꯖꯌꯥꯅ ꯑꯗꯣ ꯃꯔꯥꯏꯅ ꯌꯥꯖꯔꯛꯆꯅꯤ ꯃꯥꯁꯨ ꯍꯦꯛ ꯐꯠ ꯊꯥꯗꯣꯛꯄꯗꯣ ꯉꯝꯗ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯊꯥꯖꯅ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯧꯅꯣ ꯈꯪꯗ꯭ꯔꯦ ꯑꯟꯖꯂꯤꯁꯨ ꯑꯗꯨꯝ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯗꯥꯂꯨꯌꯥꯁꯨ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯂꯦ ꯍꯧꯖꯤꯛꯄꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯖꯌꯥꯅ ꯍꯣꯏꯁꯦ ꯑꯗꯣ ꯑꯟꯖꯂꯤꯗꯣ ꯌꯥꯝꯗꯤ ꯐꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯒꯤꯁꯤꯁꯨ ꯊꯥꯖ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯃꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯁꯥ ꯃꯊꯟꯇ ꯄꯨꯛꯅꯤꯡ ꯐꯥꯊꯖꯅꯕ ꯍꯣꯠꯅꯩ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯖꯌꯥꯅ ꯑꯃꯨꯛꯁꯨ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯏ ꯑꯗꯨ ꯊꯥꯖ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨ ꯑꯩꯅ ꯁꯨꯝ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦꯅ ꯍꯥꯏꯌꯣ ꯑꯟꯖꯂꯤꯗꯣ ꯂꯣꯌꯥ ꯄꯥꯝꯖꯕꯗꯤ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯅ ꯁꯨꯝ ꯆꯤꯡꯅꯕꯒꯤ ꯋꯥꯅꯤ ꯋꯥꯐꯝ ꯑꯁꯤꯗ
Thaja pukning hena sangsilakle. Tingak mamanabi aduda yengduna amukka songi. Thajana. Ha, kamaina malino nangde. Jayana. Khangde. Aina summan bagi wani. Mado loya lakpa ubaga momon hekta tawi. Loya gabu thengnarani hairadi masama u sem saduna adum leibani. Thajana. Asembra. Nang hairise. Mani. Aina sum ubagi wani. Ado tanjana rubagira sukhangde. Ado mandi amale. Thajana. Ado daloyana di kamai na di toke. Ado di khangde dai. Thaja wa makha taraktre. Jingnaba amagi wakalda ungduna laikre. Asumna tumina leiringaida classroom amagi thongnauda hapa mingshel kaiduna kelakpagi makol tabada anibaktu khangduna hogari. Campus aduda leiriba manak nakpa aduwaigi satra satri singsu khara taba yauduna classroom adomda pulap yengduna lei. Amaga yengnaduna kaidau khrabano hangnabagi mawongda tawi. Adubu khwaidagi nakna leibadudi makhoi ani khak oibanina makhoi ani hogutuna ka aduda kaidau khrabano yengsi haiduna tapna changlakle. Ka adu season nadarba ka oibane. Aduna ka aduda bench desk atekpa mayam lon khalaga thambane. Thongnau su loina lonsin banina pumamdi mami. Thongnau amadagi yengsi haiduna tuminna changduna thongnau adudi yengi. Adubu manungdadi karisu tawramdre. Karisu leite hainaduna jingnaduna leiringai bel amuk tarakpa adudadi anidu khangduna lawi. Madu ubada bel yeriba chokwidar adu noktuna kudom bithilai. Amuksu hek ikairaduna makhoi ani mafam adudagi thoglakle. Loya kamdo khrabano khangningduna amuk chatlusi hainaringai loya common room adomdagi mamanaba ama aniga thoglakle. Makhoinasu Thaja hoi ubaduda manakta changsilai. Suktarap tawraba maithong amada Thajana loya da hanglai. Da loya kamai tawrino. Nasa khara nungairabo. Nungaire. Kasu tawdre. Maduda mahakka lakminaribi mamanabi aduna amuk mateng pangsilai. Kamai tawrino ba da loya? Handak mukti loya do mamit phairapna Jaya da yenglai. Maduda Jaya kirapsu tawi. Maduna maram oiraga Jaya chatlamlage haiduna chatkre. Loya ga thokminnarakliba mamanaba ama anidu loyana ingit tawduna chatlankre. Loyana nangidi class loiraba. Thajana loide. Ado yauraroige. Karige yauningdre. Adudi aishu anaba tawrage ngasidi. Yumda phajana potharurage. Hawjik molo haise. Thaja mamit adu lauthokduna yamna ngangda hanglakba adudadi loya su hek taptharai. Natida nahak leraga amuksu hek khalai. Mahakna loyabu loina ningduna khamduna thamba haibasi masa hena nungaitanabani haiduna. Aduna amuk Thajadu wa thaidurai. Hoi nangna sa inung nungaitrabudi hange swalo. Loya ngasidi kaidawrabano khangde. Pumnau nautharai. Sangat aga pangsawdo sawraga sangtu ugatada leibadu ngasidi pungon onkre. Mamai mamit adu momon tawraga Thajada nungsina yenglukga harai. Asengbagi halaningabrane. Thaja handakti khonjel yamna tapna asengba wadu hairakle. Ngayaktangdi wari sananingi. Loya paukhum amata pidana makut adu tapai. Aduga makhoi anigi famfam adu tamna lai. Handakti Thaja pungat ngakre. Amukta sumaina tawkidrabani. Nungsibagi mayaina ikai khangdabi kaya oiduna lakhibadu ngasidi mahi yalabra haina fau khanjai. Mafam adu yauraga punna phamthabinai. Loyasu sor sangna hondoaga wa haigadabagi semsarai. Thaja nangbu aita sengna nungsibrane. Thaja loyada munna yengi. Aduga paukhumdi amatta pide. Mana pidrabagi maram adusu loyana khangbanina amuk makha tarai. Hoine nangna inungsi haraga aina haiba wadi kaya lawdana mina haiba wada da thajaba malini nangse. Mi kana lay kana no ba dubo madudane aina nangse amuk yamna sawningise. Matang asida Thaja Anjalagi wafum kaya adu ningsinglakle. Jayana tamlamba amadi mahangna ukiba kaya da bhapna sagan pupumnamak ningsinglaki.
loyan hari hayoni nangbu nangga loinariba kaya aduna ibanigi oiba matangda hairiba mayam dubu thajabarane thajade aduisu jingnabadi adum poi ha jingnaba karigi aingondaro khangde jingdi jingnai thajagi pakum aduda loya khamnuk nokthorei adubu loya gi pen nokpa aduda thajadi angakpagi mathakta hena angakpa oire aduga loya na hari nangi adugumba mathong manam khangdabu akhaldudani aina nangonda yam saurido thajana hoi ado nangna hainingbo matangdo adum phajana hairu loyana aise sumaina hana tawrumbrane loyana tapna hanglakpa wahang asimadi thaja mathamoi aduda ting laubu makhai pali amukasu loya makha tarai nangsu ai khangi nungaina leite haiba adubu nangidi araibani afabo nupa ama ina khunba amada nayum pankradi irai laina awabado loi koktoini ngasai kai nokna maka lamna wari saramba adu handaki wahi khara asidadi thaja kapning lakpa pau paure loya makha tarai adubu aigidi kadaino imungsu kamaina leiri nangna khanglibaduni adubu imungdi tokpu toko aigi punsi sibu kari oirakidoino nangamta khalune nangna khanbadi tokpu toko aina isana khanbada fawa khanpam thoktrabani hek sidokpadi yadabanina mayamna hingnari haiduna sum hingliba haibaduni wari sing asigi makha taba nangdringai thajana amuk wa thachilai adu hek taino honaraga mi oirakadaba ngaktani hausik aina nanggidamakta leirise ibani hingmina si haibani ibani honamina si haibani loyana adu oiradi hausik ibani chalasine aikhoida nang yaraba itha thajadana asumna hek haijalakpasida thaja lakti chai adubo ikai khangdagi kangko le haibagumna thaja jingnaba amaga loinana khumlai hoi chalase adubo hai singnaba loya mahaki matau adu irai laina khangladuna non tharaklaga amuk khumlai yaningdi chatpadudi ai pamde phare hayeng amuk sanarase hanana betawrase nangsu class yauroroi haidene thajana aina haningu wayam leiri hairo odana dudi thaja handakti wari koi thoktana hekta samjilai anjalise nangi kanano nanga luna tinajaba nanga adum punba mido nangna khangdana aina kamaina khangduno khangba khangdaba haiba nate nangi kanano haibani mase aduni aina khumisisu nangi luna tinajaba nanga adum loinaba mini dana adunate aina nangondagi taningu pakhumde sidai hena ai karimta khangde khangdaba yaro aina chingnarba mayamse ko olo as thaja nang adumbada unnecessary da wakaldo thadara nome aina harise nangonda kanadrasu aingonda yamna maru oi natine police na phawwa langna langjin machet amu phawwa thigatrabaduda nangna aingonda thigalini ne ha aina thigalise magi maram to nate ibani ki mari kini ibani ki mari di haujisu dum sumaina orisidi haujik orasu tungda lambi khoirakadra khoirak oidra habese haukiba kayana oirakadabani yare nang adumaina tawlerano chalasilo aina ngi chana kumu yare ta nangbo chalasida aibu ngai hakta so himningeme matang asida thaja amukso hek khalai hana gumna college loiraga mamanaba ama ani pullaga nisa chaba adu tawdanaba ngasi mahakna chatlage haringai sida chatlan khrage haiduna loyagi matungda ina dun lai aduga thajan hari hausik nang haidrasu horen phone da hairo ai phone ke paide aina phone paidise athu kai yunga paw phongna na bani ai sunang ge athu kai ni yare hoi yengse asi haiduna geta hek thoglakpaga bus laktuna bus ta kakhat kre thaja wa karim ta phau makha ta hautre adubo pukning dadi khalhoi madudi ngasi gumna loya wari phajana sanaba yarakladi mahaki hiena laibak phaba haibadu oirani haina maduna maram oiraga hana gumna giri takpumakti tawdana loyana maka lamba matamda matang chana mahaki apamba loinamak tanage khali somda suloya bus manungda seta hek phamthabaga wakal sum khali kari kidamak thajana anjali gi matangda mangonda hangliba chumi anjali thajaga luna tinajaba oirabasu mahak mangonda miteng karan khara tari haibase adubu loya mamit mana choithokpa pakhang makti nate maduna su hek
ngasi fawba masada aki tujungba leitribani Anjali mangkibagi matang asida adubo mahakna kiribasi amuk mahaki mamittani haidoira wakhalnani haigadorira Anjali ki hainadaba sakpham kaya urakpa ase masigi matangdasu mahakna khangningba hangningba mayamdi lei adubo kanada hangluni hangluba tarasu thajada mangai mahakna hanggadoribase adubu thajanadi chingnaringai marak asida mahakna amuk onsinduna hanglurabadi makhoi ani soidana ningai sangdanaruktuna afabu oiraroi anamba matamda mahakna thajabo interest tawdrabasu amuksu mahakna nungsijabo kawbanina phana thina chairasu mahaki mafamdagi lapthokhidra pakhatchadabasu nate wakhal kaya sing asi khalingai handleman aduna sangsillaklaga hari kaino ngasidi ngantana halai kaidore loyan hai kaino noisu ngasidi pharaktana bus chelamina ngasidi ran kaya phangge aikoibdi bus anambana reserve lainagi bagi ran ahum surani ngasidi aisu ngasidi yumda nganna haningedana halaini ngasidi loya imang mangdana uba asida handleman ga driver aduga su falap yengnai tanja asisu pharaktaba matam oibagi passenger yaude handleman adu driver manakta sangsinkre aduga murum wari sanai handleman adun hai tamo asibu aikoi bus ta tongsi kamai torino aidi pakaliko driver na aikoi na chatpaga mapa chana tori oramnida handleman hari adu aidi amuk yam kirpusu yawi driver na as yare he karisu toroi haukhra wane adusu kuidi kaino handleman na adu orasu as mangdaga amumu ubasidi aidi humang mapi hekta kai driver na yare menangbo nasana tumta pangkanda khanjilano handleman na aduinati nupa asinaga adum aikhogi bus daga tongakpane mangdanaga nupidugi masakto amuk urakpane aidi swai lawi driver na hoi adubu aisu amuk ahingda amamba athengbada mapan thokase kirakpaga yawi tungdaga nupido भूत ओइन लेपमदि कायना हैंडलमैन आइदि मिंगसल यंगबदा खंगब याम यावख्रे करिगे तुंग लेपमिनि इस नंगसु धपतिबा असेंगबने तंजा अदुदा मनाक अदवाइदा तोंग पैसेंजर अमना हाइरप सुम ताबदगे हंगई करिनो भूत तुंग लेपमिबो ड्राइवर अदुना खरा अहन ओइबनिना हई सिंगना मान सेमदोक सादोक लगा खुमलाई नतेदा सुम दिल्लेनरिनिदा इबानी हौजिबु काइदि भूतनोदा ओ अदुगी ओरे ड्राइवर अदु ममित्तु सौरपना हैंडलमैन अदुदे येंगलगा खुनिंगना कक्थेले मदुदे हैंडलमैन दो ममाई ममेद गांगसले मदुदगी मखोय वा मखाति तानद्रे अदुबो गाड़ी सुम थोरप मतमदा नाकंदा हौरिबु उजाव सिंग अदुगी मसामना हाइथरकपा अदु बसता खेलप तवी नुमित युंग तालकी मतम ओइबनिना मी पाकति चते लंबी से मसा मसागी पर्सनल की ओइबु फावबा चटपा इउ उदे उरिबा हाइबबो लाइन गाड़ी सिंग अदु खक्तनी अदुबो लमसांग ओइबा लंबीनिना मदुसु यामना दिल्लले टर्निंग अमा लैबा अदुदा गोलाई फट लैथोरकपदा उथक्तकी थौरी यालगा लैबा नुपी अमदा बस ममाई अदुगी मथक थंगबा सरुक अदुना बोब थोमी मदुदा मखोई अनिदु खंगप्रेक खंगदुना ब्रेक अदु खंगपा पाई मतम अदुदा पैसेंजर मयाम अदु सित्ता येसनबा यावी मदुदा पैसेंजर खरना लाउरी ओय करी गाड़ी खुतौनो मी सिनबा तारेने ड्राइवर का हैंडलमैन का अनिदु फलप येंगनै हैंडलमैन अदु प्रप कुमथकी अदुगा बस अदुगी मनिंग लोमदा सेंसनकी ड्राइवर अदुसु साइड क्लासिंग अदुदा येंगी अदुबो करिसु उदे मतमदुदा पैसेंजर अमना अमुक हरि कैदौरगेने चलसिने करी अमुक येंगलिनो ड्राइवर ना करिसु नते कैनोमा चेक तोहनबनी असि हाइदुना लेरिङै हैंडलमैन अदु अमुक काखलै अदुगा मंगक अदु नोमी करिसु लैहौदे हाइना ड्राइवर खुदक अदुदा हुमांग मपी काखलै अदुगा बस अदु अमुक तपना थौबा हौरई मखोई अनि फलप येंगनदुना अमना अमदा इंगित तौनदुना करिनो हंगनरी तुंगदा फमलिबा लोयासु मखोई अनिगी मोंगदु खजिक्तंगदि चिंगनै करिनो मा तौबा माली हाइदुना असुमना सुम थोरकपदा मखोई खुन अदु यौसिलकपददि नोंग खजिक मंगसिलगी खरा मंगलंबदगी पुम्मम ममसिनख्रे लंबीदे थौरिबा गाड़ी सिंगसु हेडलाइट लोइना थानरई इकुई कुइदना दोंगदसु
tapna tapna khonglei aduga taba horakle mamli mamli tawba matamda nong taba haibadu oibanina mahi mahi masagi mayum younanaba gari sing adu kanna kanna thaunai amuk su nong khalakpa matamda handleman adu hienna kire hausik waida kainoma ukhiba aduga weather gi phibam asiga hienna kihalle phone lokthokuna amuk ki deba saduna phone adu amuk sumele adubo nakandagi driver aduna khangko korpa aduda khangprek khangi hai phone mu metan leirano bara khomro chalo kumna khibana halani handleman adu phone hapchilaga thoklakle aduga maningi pareng aduda ihan hana changi sum khomlakpana loyagi mapa yausilakle mapa adu hek yobaga tan chanana nong mami khalkpada khangprek khangi loyan hai is kigalisiga huran bana kokta napi pai haibagi matagum loyan harakwa wa asidasu handleman mihun ayokre aduga handleman hari barapiro loyan hai nong phadong su bara lobi daba yaba jane gi e kari ge noigi base aigi oirabanina aina adum tongliside adum tongwini bara lose tongdradi loroi aduga loyan hari chopmal angmale nosu nupi phau chopsaluni ko handakti handleman adu khangsau saurai aduga handleman hari kari bana hujigido matang aduda aduai da phamliba passenger sing aduna khamjilai noibu phajana hanu yadro loyana as sumphagi tawbanida wari asigi mathangi part amuk ngaiminasi